ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯁꯦꯝꯖꯗꯣꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟ ꯑꯃ ꯐꯪꯅꯖꯩꯀꯣ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯀꯀꯥ ꯑꯃꯅ ꯒꯨꯂꯥꯕꯤ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯏꯕꯨꯡ ꯑꯃꯅ ꯃꯌꯥꯡꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯉꯁꯥꯏ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯡꯗ ꯖꯥꯠ ꯇꯥꯗꯅ ꯃꯩꯇꯩ ꯆꯅꯨ ꯀꯌꯥꯅ ꯉꯁꯤ ꯁꯥꯒꯩ ꯍꯣꯡꯗꯅ ꯃꯌꯥꯡꯗ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯄꯥꯝꯅ ꯆꯥꯖꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯠꯅꯕꯤꯗꯗꯤꯀꯣ ꯃꯩꯇꯩ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯇꯣꯞꯄꯗ ꯁꯥꯒꯩ ꯖꯥꯠ ꯇꯥꯕ ꯌꯥꯗꯦ ꯃꯩꯇꯩ ꯃꯁꯦꯟ ꯂꯧꯅꯩꯀꯣ ꯂꯧꯅꯩ ꯂꯩꯅꯩ ꯑꯇꯣꯞꯄꯗ ꯖꯥꯠ ꯇꯥꯕ ꯊꯣꯛꯂꯒꯗꯤ ꯃꯩꯇꯩ ꯁꯃꯥꯖꯇꯒꯤ ꯏꯟꯊꯣꯛꯑꯦ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯑꯃꯃꯝꯅꯗꯤ ꯁꯤꯔꯦ ꯍꯥꯏꯅ ꯁꯣꯔꯥ ꯁꯣꯟꯕ ꯐꯥꯎ ꯌꯥꯎꯏ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯅꯤꯡꯉꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯠꯅꯕꯤꯁꯦ ꯃꯌꯥꯝ ꯑꯃꯇꯪ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯁꯦ ꯃꯌꯥꯡꯔ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯍꯥꯏꯅꯀꯣ ꯑꯩ ꯃꯩꯇꯩ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩꯗꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯑꯃꯗꯤ ꯃꯩꯇꯩ ꯅꯨꯄꯥ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯌꯨꯝ ꯄꯥꯟꯕ ꯂꯧꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯣꯏꯉꯥꯝꯗꯅꯕ ꯉꯁꯤꯐꯥꯎꯕ ꯂꯦꯟꯗꯅ ꯂꯥꯛꯏꯁꯦ ꯑꯉꯥꯡꯁꯤꯡ ꯍꯧꯒꯠꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯉꯁꯤꯐꯥꯎꯕ ꯉꯥꯛꯇꯅ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯊꯧꯗꯥꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯉꯥꯛꯅ ꯆꯠꯄ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗ